ngasi ayuk Imphal Police Station konba kombirei Keitel lambi da leiba Lamphel pharmacy gi mamang makta da sakangdaba singna bom thamjilam lei Manipur Police Bomb Detection and Disposal Squad VDDS na asoyangam yaudna defuse tawraba matung da pokhai hankrai thawdok thokpam dagi phangba pawgi matung ina ngasi ayuk Lamphel pharmacy da dukan famba yauba laren lakpam aramandip kauba salesman amana dukan hangba lakpada dukan adugi mamang da amuba masugi polythene amana yomba milk can ama leirambadagi mahakna hangdokagi yenglubada can adugi manungda mobile phone ama urakpadagi chingnaduna pharmacy adugi mapu hawaibam Jaichandra da pawpiduna police kauki Pau adu hek phangbaga Imphal Police Station gi team ama laktuna pochak adu yengsilba matungda bom oiramba yai chingnabadagi mafum adugi akoibada leiba mioising tang thokpaga loina pung khara lambi thingjinduna thamlaba matungda Manipur Police Bomb Detection and Disposal Squad VDDS ke expert team kauduna bom adu ayuki pung mapan makhai taba matamda defuse tawki hairiba thawdok asi kanana karigidamak chatharmnibano haiba chapchana khambngamdrei police na case ama lokhotpaga loina tijin humjinbagi thabak chathapa hokre haina pawasina makha tare